अदुबु खांबा नंगहौदे लेप लेतना सिंथरए जेकब याम ककना सॉरी स्वीटी की मंदना होय मै हाइदे मपी दु तैथोई जेकब अमुकसु यंगलई ऐ सोइग्रे हंदकती तपना ऐना लानबने होय नंगना लानबने सु खांगी ऐना सोइग्रे हाइसिना खुबांग तुगिनी इराल की चैनाने ऐ वारो चते चिनगी वाने दुना बाय लोइडबो जेकब न कन्ना लाउबदुदा स्वीटी मसादु किरुप किरुप खंगबोय लाकपैता सेले जेकब ना ससलो शलो नुपी दे हेरे कैदोरिनु खंगदिमी लोरे लोरे चाइथरु बनै मतंग चादना नालिनि काइना ताइनर करि गसे रोजरना ताइना बियो हाइदि स्वीटी लो अबेम लौरसे स्वीटी ना सोमदना ममाना इबेमा कैनो बोथादरुनि हाइदेने अबेमना इमा मखोय लाकपा ngaiba oina matek se losilamge horen ini thaba laklaga mari se kalaga pikhraगे aduga nasagi school fee thinaba ini thaba dane paisa piyo haiki bane memcha nungai dana hoi hoi ima so hakjang ngamdabaga hapta phadore kaithel chatrise ichana ne mi dongna kedana naudana leje dawdo laire bina panama oirubana nakhoina jinno pa hom kaktase निंगबा थुंगनबा ngamdrene अबेमना अस इमा नंगसिदे वखलदा पंखंदा खंजले खरसु पेंथोपा नुंगाई थोपा तमो आई फना वारसु नक्तुना ngasi फाव लेरिबसिने अवाबा मिसे मीना उसित बिदबने अदुना वारबसु चारबसु चाद्रबसु नुंगाइना मोमो नक्तुना लयु पुंसी सांगनबा मेमचा मजागी वहाई तारगा नुकजे अबेम नोंगता वारबसु अवाबा मसक उते पोकपदगी नुंगाइबा करिनो खंगजद्रिबिनी अदुबु खांगबा यमना कनबा नुपिनी ngaiहक लेरगा फोन लाए जेकब नोइ लाबा जेकबना लाए थोरो अबेमना होय इमा ऐ चलोखिगे मनम नंबिरो कुइरो ओये सतहलके होय होय अबेम थोरई मखोय मनक यौरदुना स्वीटी समदुना ममाइदु खमलगा लै अबेमना हाइनंगसिबि कैनो मिटपो मिदुबो कैदोरगे स्वीटी ना इसा कया नुंगाइदे बाय बोचिदं वारसुवाना थादबिरमगे खनबने अबेमना अस ngamrade laklanu yadro अबेमना स्वीटी की मसमदु तपना हाइदोगलगा कैनो ग्रीन काइसिना स्वीटी ना बाय कैसु दौदी अबेमना कैनो बाय ओइदबा nganगनु आइगे खोया साउबिने जेकब सट लाउना आइना खुबांगना थाबाइने अबेम ngakna कैगे स्वीटी ना बाय प्लीज आइना लानबाइने जेकब ना नुखि हाइरुबा अदथिना चेरेबा आइसु इकामंदना ने कुचे ब्रेक तत्ख्रे अबेम ना रोजर गाड़ी खामो रोजर ना कैगिनु अबेम कंतकना खामोदि खामो रोजर गाड़ी दु खामी अबेम सतकम थरए स्वीटी की मखुत पाइरगा बाय लाओ स्वीटी सु उपाय लेते गाड़ी देगी कुमथै अबेम ना यारे चक्रो अदुक थाजना तिनरगा नुपीद खुद का यावरदना नयुमदा पंगतौ तौरसु बिमांग थोरकनो वरक्तबो मचा माली जेकब इकाइदुना लुकथाख्रे रोजर मया क्रक्रक चिकलगा गाड़ीदगी फतकम थरए रोजर अबेमदा खुबाकना थाखे माने आइखोइदे वरक्तबो मचाने नंगुमना आइगी बेस्ट फ्रेंडा अदुमना हाइबा नतिक्रो वरकपि मचा सल्ला अदु हाइरमलगा रोजर गाड़ी दु कंतकना कन्ना थौरगा चतख्रे अबेम लंबी दुदा कपे स्वीटी सु कपे अमना अमबु कोंजिनरगा स्वीटी ना भाई ऐना लोइना लानबने अबेम हिक हिक लौगै भाई फनरा लबसो नुपी ऐगै बु फुबसिदि मखोइगे थमोइसे अंगकपने अदु हाइरगा अबेम मखादा फमथरगा कपे स्वीटी ना कोंजिनदुना थेमजिनबे मार्क्सु थिंगबा लैतना मपी तारए जेकब ना कैगिनो अबेम द फोरिबा रोजर ना मंगोंदे नंगने हेने लुमेबा जेकब साउरगा
ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯒ ꯅꯪꯅ ꯁꯥꯎꯔꯤꯕ ꯀꯩꯒꯤꯅꯣ? ꯔꯣꯖꯔꯅ ꯚꯥꯏ ꯑꯩꯅ ꯐꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯚꯥꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯖꯦꯀꯣꯕ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯂꯣꯏꯅ ꯄꯨꯜꯂꯤ, ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯔꯨꯕ ꯑꯕꯦꯝꯕꯨ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯔꯦꯟꯒ ꯃꯔꯤ ꯐꯥꯎꯇꯠꯂꯗ꯭ꯔꯥ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯔꯣꯖꯔꯗꯗꯤ ꯍꯥꯏꯗꯣꯛꯇꯅꯕ ꯋꯥ ꯑꯣꯟꯅꯅ ꯚꯥꯏ ꯑꯩ ꯁ꯭ꯋꯤꯇꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯁꯨ ꯁ꯭ꯋꯤꯇꯤ ꯃꯃꯥꯅ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯖꯔ ꯁꯥꯎꯔꯒ ꯌꯥꯔꯦ ꯑꯃꯁꯨ ꯑꯃꯠꯇ ꯄꯨꯜꯂꯔꯨꯁꯤ, ꯈꯥꯡꯂꯒꯦ ꯑꯩꯁꯨ ꯑꯋꯥꯕꯁꯦ꯫ ꯔꯣꯖꯔꯗꯤ ꯑꯋꯥꯕꯁꯦ ꯃꯇꯣꯝ ꯂꯩꯔꯀꯥꯟꯗ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯃꯇꯣꯝꯇ ꯑꯣꯏꯒꯦꯔꯥ ꯃꯤ ꯂꯩꯒꯦꯔꯥ ꯑꯋꯥꯕ ꯈꯪꯕꯁꯤ ꯀꯌꯥ ꯉꯝꯗꯦ꯫ ꯔꯣꯖꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯅꯗ꯭ꯔꯤ ꯀꯣꯂꯦꯖ ꯌꯧꯔꯛꯏ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯋꯦꯜꯀꯝ ꯋꯦꯜꯀꯝ꯫ ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯜꯂꯒ ꯗꯥ ꯄ꯭ꯔꯦꯝ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯗꯥ ꯔꯣꯅꯤꯛ ꯁꯥꯎꯅꯨꯀꯣ꯫ ꯄ꯭ꯔꯦꯝꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯁꯦ, ꯂꯥꯛꯄꯤꯕꯩ ꯊꯥꯒꯠꯆꯔꯤ꯫ ꯔꯣꯅꯤꯛꯅ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ? ꯔꯣꯖꯔꯅ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅꯤ ꯕꯣꯠ ꯊꯥꯗꯔꯨꯈꯤꯒꯦ꯫ ꯄ꯭ꯔꯦꯝꯅ ꯍꯣꯏ ꯑꯩꯗꯤ ꯌꯧꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕꯅ ꯌꯧꯔꯛꯏ꯫ ꯂꯤꯅ ꯀꯣꯕ ꯅꯣꯏ ꯑꯅꯤꯒꯤ ꯁꯥꯏꯗꯨꯗꯤ? ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛ ꯈꯨꯗꯛꯇ ꯃꯆꯨ ꯑꯣꯟꯈꯤ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯖꯦꯀꯣꯕꯅ ꯗꯥ ꯅꯪꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ꯫ ꯂꯤꯅ ꯏꯁ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯃꯅꯤꯡꯗ ꯄꯨ ꯆꯠꯂꯤ, ꯊꯑꯣꯏꯅ ꯕꯣꯠ ꯅꯨꯃꯤꯠꯁꯤꯗꯅ ꯀꯩꯗꯧꯔꯕ? ꯔꯣꯖꯔꯅ ꯗꯥ ꯂꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯂꯥꯛꯇ꯭ꯔꯦ꯫ ꯂꯤꯅ ꯑꯅꯤꯃꯛ? ꯔꯣꯖꯔꯅ ꯍꯣꯏ ꯑꯅꯤꯃꯛ꯫ ꯂꯤꯅ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯊꯥꯗꯧꯔꯣ, ꯃꯅꯨꯡꯗ ꯗꯥ ꯔꯣꯛꯀꯤ ꯂꯩꯍꯧꯕꯅꯤ꯫ ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯍꯣꯏ꯫ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯂꯥꯏꯟ ꯂꯦꯞꯄ ꯌꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯪꯂꯒ ꯕꯣꯠ ꯊꯥꯗꯔꯨꯔꯦ꯫ ꯃꯔꯨꯞ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯚꯥꯏ ꯁ꯭ꯋꯤꯇꯤ ꯑꯕꯦꯝ ꯂꯥꯛꯑꯦ ꯀꯧꯁꯤꯜꯂꯨꯔꯣ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯕꯦꯝ ꯁ꯭ꯋꯤꯇꯤ ꯂꯨꯛꯊꯔꯒ ꯇꯞꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯔꯣꯖꯔ ꯉꯁꯥꯏ ꯈꯨꯕꯥꯛꯅ ꯊꯥꯔꯝꯂꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯕꯦꯝ ꯎꯔꯨꯕꯗꯩ ꯃꯍꯥꯛ ꯍꯦꯟꯅ ꯃꯩꯁꯥ ꯐꯥꯎꯔꯛꯂꯦ, ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯏ꯫ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯔꯣꯖꯔ ꯌꯦꯡꯅꯤꯡꯂꯁꯨ ꯎꯁꯤꯟꯅꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯣꯠ ꯊꯥꯗꯗꯧꯕ ꯃꯐꯝꯗꯨꯗ ꯆꯪꯂꯒ ꯀ꯭ꯌꯨ ꯂꯦꯞꯄ ꯌꯥꯎꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯕꯣꯠ ꯊꯥꯗꯕ ꯂꯣꯏꯔꯒ ꯑꯕꯦꯝ ꯁ꯭ꯋꯤꯇꯤ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯚꯥꯏ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯝꯇ꯫ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯚꯥꯏ ꯌꯥꯏꯌꯦ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯂꯥꯛꯑꯣ꯫ ꯔꯣꯖꯔꯅ ꯚꯥꯏ ꯑꯩ ꯂꯩꯍꯧꯒꯦ꯫ ꯑꯩꯅ ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯑꯣ꯫ ꯔꯣꯖꯔ ꯇꯜꯂꯁꯨ ꯖꯦꯀꯣꯕ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯚꯥꯏ ꯅꯪ ꯁ꯭ꯋꯤꯇꯤ ꯊꯦꯝꯕ꯭ꯔꯣ, ꯑꯕꯦꯝꯅ ꯑꯩꯅ ꯊꯦꯝꯂꯨꯔꯒꯦ꯫ ꯔꯣꯖꯔꯅ ꯍꯣꯏ ꯚꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯕꯦꯝ ꯁ꯭ꯋꯤꯇꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯇꯥꯁꯤꯟꯅꯗꯦ, ꯚꯥꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯔꯣꯖꯔꯅ ꯁ꯭ꯋꯤꯇꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯁ꯭ꯋꯤꯇꯤꯅ ꯔꯣꯖꯔ ꯀꯩꯗꯧꯔꯒꯦ? ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ꯫ ꯁ꯭ꯋꯤꯇꯤ ꯇꯞꯅ ꯍꯣꯏ ꯁꯥꯟꯅꯁꯦ꯫ ꯔꯣꯖꯔꯅ ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯧꯁꯦ ꯑꯩꯈꯣꯏꯅꯤ꯫ ꯁ꯭ꯋꯤꯇꯤꯅ ꯔꯣꯖꯔꯅ ꯁ꯭ꯋꯤꯇꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯏ꯫ ꯖꯦꯀꯣꯕꯀ ꯑꯕꯦꯝꯒ ꯂꯩꯍꯧꯔꯤ꯫ ꯖꯦꯀꯣꯕ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩꯅ ꯑꯕꯦꯝ ꯊꯦꯝꯒꯅꯤ ꯈꯪꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯕꯦꯝ ꯇꯞꯅ ꯖꯦꯀꯣꯕ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯩꯁꯨ ꯈꯪꯉꯤ, ꯋꯥꯔꯤꯗꯣ ꯁ꯭ꯋꯤꯇꯤꯅ ꯂꯤꯔꯛꯏ꯫ ꯍꯣꯏ ꯑꯁꯥꯎꯕꯩ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯈꯤꯗꯕꯩ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩꯅ ꯆꯩꯔꯤꯗꯨꯁꯨ ꯏꯁꯥꯗ ꯇꯦꯟꯁꯟ ꯂꯥꯛꯄꯩ ꯋꯥꯍꯩ ꯈꯔ ꯀꯥꯏꯈ꯭ꯔꯦ꯫ ꯁꯥꯎꯗꯨꯕꯨ ꯅꯍꯥꯛꯅ ꯁꯥꯎꯗ꯭ꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯦ ꯑꯩꯅ ꯃꯃꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯅꯣꯏꯒꯤ ꯒꯥꯔꯤ ꯇꯣꯡꯂꯨꯕꯒꯤ ꯃꯍꯩꯅꯦ꯫ ꯖꯦꯀꯣꯕ ꯃꯄꯤꯔ ꯆꯦꯜꯂꯛꯏ ꯇꯞꯅ꯫ ꯑꯕꯦꯝ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯄ ꯈꯪꯖꯩ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯄꯨꯜꯂꯛꯏ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ
yamna thajana marup oina khalubane. Jacob tapna abem akhoi bu thajabidraba ngihak saunarasu warongna roise. Abem aigi marup Rogerna khaidagi nuksijabase nahakne. Abem ngakna kare Jacob mamaidu laithoi asengbane. Abemna madu ayaba ngamla. Jacob na please abem atumna tawbino mahang ngasi baw napi mata hanna yingdribane. Jacob ki khonjel nikna hairakpa wahai uba phangdaba lekthoknaga leiriba maithong abem chingnarai. Abemna nangde ai nungsidabra. Jacob na nungsi marup amagam asengba abem makata rutri nakoi animak aigi marup adu moise ai khange Roger na ngasi ai ngonda phoboi maram nakoi ani amadan wakal sumanaram gane adunabu jana jaba marup oiribane. Somdana Roger na suide Jacob ki majing nangsu khanglidune ngihak saurabasu kuina waraudabane mana nangbu sauba phanaba amangta thembiyo hairapane. Ado aishu wagaya ngang baide nang saurno sweetie na Roger ai saudi ba phabi haina wakal phalu dabaine. Roger na nang sulandida matamgi chelsina miyoi bai khoisa amaga amaga thajana handre mase nang khagdagi naral nate taibang nun chasinani. Jacob prap lai sweetie ki khudang pairaga lo Roger na bai kaidanu. Jacob na akhoi dagi gari pukhrage sweetie mai impau thiluge nang abem thiluro. Roger came to haide tuminale. Jacob na sweetie ki makhut chamlaga college te thokre mayam loina uhawi abem su uhawi adubu mahakti Roger laktringai da prap thokre. Roger de abem chatkiba uhaudre. Jacob mayam bai gari tu thauraga thorai. Sweetie mamang tungula. Sweetie masadu khara di pakhache adubu Jacob saurakani khanduna mamangda phami. Jacob came to haide gari tu thauba haure. Mayum maikei hentorakpaduda Sweetie na kaidanu. Jacob na koiruse. Sweetie mapira chelai masadu amuk pakhatpa haurai. Jacob Sweetie da haifet yenglai. Sweetie ngasidi aigi oiba wari khar share tauge. Sweetie na Jacob gari tu thauna aina warakpa saurakpa matamda aigi best friend Roger na awa pathabang oijarambane. Ngasidi nang oirage ayam na ware aigi best friend ubangam do mante wasaksu kaire. Jacob mapi ira chelai. Sweetie na tapni yenglakpada Jacob mapi te thokpaga mapa chanarui. Sweetie ngasi Jacob ki matau tu uraga nungaitana. Jacob kai kapino. Jacob gari tu matai wai da khami mamai mamit loina makut animak na khomjelaga kappaga. Sweetie ai abem batham shena nushi. Sweetie ngakna Jacob te yenglai. Jacob kapna ai napawi rasungar side pehna kapke punjida sumna warakti aigi best friend asu abembu nukshi aigi nukshi basa katholage Sweetie machindu melaga nakanda mamai du laithoi mapi su tap tarai. Jacob ke makok ta makhut thamlaga kapkalo nangna kapa aying bangamdi. Jacob na ngasidi ai kya wabasa share to phom lai. Sweetie su kapi adumna aigano ai lady side. Jacob na I am the worry. Sweetie adu hairaga Sweetie ki phaikanda makok tu ngatharaga amuk pena kapi. Sweetie su Jacob putapna konchinbi amukta asumna waraktaba pena kapchabagi mahau khangdriba Jacob tu nupide hena kapkhre. Magi matau ubada thamoi sena nusijaruba Sweetie su pena kapchai. Somdana abemde auto manungda mapi ira ihaurai. Nungsiba karino khangjadribi mahakki thamoida lonna khanpham khangdana
ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯅꯤꯃꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯨꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯔꯣꯖꯔꯅ ꯊꯥꯔꯛꯈꯤꯕ ꯈꯨꯕꯥꯛ ꯆꯩꯅ ꯑꯗꯨ ꯅꯠꯇꯦ, ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯅꯤ꯫ ꯖꯦꯀꯣꯕꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯈꯤꯕ ꯋꯥꯍꯩ ꯅꯨꯡꯁꯤꯔꯁꯨ ꯃꯔꯨꯞꯀꯨꯝ ꯈꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯅꯥꯀꯟꯗ ꯔꯣꯖꯔꯒꯤ ꯒꯥꯔꯤ ꯎꯔꯛꯏ꯫ ꯔꯣꯖꯔ ꯒ꯭ꯂꯥꯁꯇꯨ ꯂꯩꯊꯔꯒ ꯃꯄꯤꯔ ꯆꯦꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯕꯦꯝ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯔꯣꯖꯔꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯑꯕꯦꯝꯗꯨ ꯑꯣꯇꯣꯗꯩ ꯀꯨꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯆꯠ ꯆꯠꯂꯤ꯫ ꯔꯣꯖꯔ ꯒꯥꯔꯤꯗꯣ ꯑꯕꯦꯝ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯕꯦꯝ꯫ ꯑꯕꯦꯝꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯤ꯫ ꯔꯣꯖꯔꯅ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯕꯦꯝꯅ ꯑꯩ ꯅꯪ ꯃꯔꯨꯞꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯔꯒ ꯔꯣꯖꯔ ꯑꯕꯦꯝ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯕꯦꯝꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯅꯧꯆꯥꯅ ꯆꯦ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯆꯦꯆꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯨꯏꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯦ ꯆꯠꯂꯔꯣꯏꯒꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ꯫ ꯈꯪꯗ꯭ꯔꯁꯨ ꯆꯦꯆꯦꯗ ꯍꯪꯂꯒꯦ꯫ ꯅꯧꯆꯥ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯆꯦꯆꯦ ꯐꯅꯦꯛ ꯃꯔꯤ ꯁꯦꯠꯀꯠꯂꯒ ꯏꯅꯦ ꯊꯕꯥꯗ ꯄꯤꯔꯨꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯐꯤꯁꯨ ꯄꯤꯊꯣꯛꯂꯁꯦ, ꯇꯨꯏꯁꯟꯒꯤꯁꯨ ꯀꯣꯟꯅꯒꯅꯤꯌꯦ꯫ ꯆꯦ ꯏꯃꯥꯁꯨ ꯍꯞꯇꯥ ꯐꯥꯔꯦ ꯄꯣꯠꯐꯝ ꯆꯠꯇꯕ, ꯇꯣꯛꯑꯒꯦꯗ ꯑꯩ꯫ ꯅꯧꯆꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯝ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯎꯕꯗ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯐꯅꯦꯛ ꯂꯣꯏꯁꯤꯟꯗꯧꯕ ꯈꯔ ꯋꯥꯠꯄꯁꯨ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯖꯔꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯑꯕꯦꯝ ꯐꯅꯦꯛ ꯁꯥꯅ ꯁꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯩ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯈꯜꯗ ꯅꯪꯒꯤ ꯃꯔꯨꯞꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯩꯉꯣꯟꯗ ꯎꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯐꯅꯦꯛ ꯁꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯀ ꯁ꯭ꯋꯤꯇꯤꯒ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯁ꯭ꯋꯤꯇꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ꯫ ꯍꯥꯏꯌꯣ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯑꯩꯅ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯅꯤ, ꯆꯤꯡꯅꯗꯅꯕ꯫ ꯁ꯭ꯋꯤꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯃꯣꯏꯗꯗꯤ ꯑꯣꯝꯂꯒ ꯆꯥꯛꯂꯤꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯨ ꯁ꯭ꯋꯤꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯩ ꯑꯃꯨꯛꯀ ꯍꯦꯟꯒꯠꯅ ꯀ꯭ꯂꯣꯁ ꯑꯣꯏꯁꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯨꯡꯁꯤꯅꯔꯛꯀꯅꯤ꯫ ꯁ꯭ꯋꯤꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯅꯪꯅ ꯋꯥꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯄꯨꯊꯣꯛꯄ ꯉꯝꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯣꯖꯔꯅ ꯈꯪꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯁꯦ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯍꯦꯟꯅ ꯋꯥꯏ꯫ ꯖꯦꯀꯣꯕꯅ ꯑꯩ ꯔꯣꯖꯔ ꯌꯥꯝꯅ ꯅꯨꯡꯁꯤ, ꯏꯆꯤꯟ ꯏꯅꯥꯎꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅ ꯋꯥꯕ ꯑꯩꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯌꯦꯡꯕ ꯉꯝꯂꯛꯇꯦ꯫ ꯃꯍꯥꯛ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯔꯣꯖꯔꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯄꯤꯗꯨꯁꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯣꯁ ꯑꯣꯏꯁꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯁ꯭ꯋꯤꯇꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯌꯥꯅꯤꯌꯦ꯫ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯣꯏꯅ ꯉꯝꯅꯤꯌꯦ꯫ ꯖꯦꯀꯣꯕꯅ ꯊꯦꯡꯛ ꯌꯨ ꯁ꯭ꯋꯤꯇꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯇꯤꯟꯅꯕ ꯃꯔꯨꯞꯇꯤ ꯅꯪꯅꯦ꯫ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯌꯥꯝꯅ ꯐꯩꯌꯦ ꯁ꯭ꯋꯤꯇꯤ꯫ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯂꯝꯅꯤ ꯈꯜꯂꯨꯗꯕꯅ ꯁꯛ ꯈꯪꯅꯔꯁꯨ ꯀꯧꯅꯈꯤꯗꯦ꯫ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯝꯗꯧꯅꯤ꯫ ꯁ꯭ꯋꯤꯇꯤꯅ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯤꯟꯅꯅꯤꯡꯉꯛꯑꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯩꯅꯔꯝꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯧꯕ ꯉꯝꯈꯤꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯧꯅꯗꯦꯗ ꯃꯇꯝꯗꯣ꯫ ꯖꯦꯀꯣꯕꯅ ꯅꯨꯄꯤꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯥꯝꯈꯤꯗꯦ꯫ ꯐꯠꯇꯅ ꯈꯟꯕꯩ ꯅꯠꯇꯦ, ꯅꯨꯄꯤ ꯅꯨꯄꯥ ꯇꯤꯟꯅꯕꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯅꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯗꯤꯗ ꯐꯔꯛ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯨꯄꯤ ꯄꯨꯟꯈꯤꯗꯕꯅꯤ꯫ ꯁ꯭ꯋꯤꯇꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯦ꯫ ꯅꯨꯄꯥ ꯑꯁꯦꯡꯕꯅꯤ꯫
ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯀꯞꯄ ꯇꯣꯛꯂꯣꯀꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯇꯝ ꯈꯔꯗꯤ ꯋꯥꯈꯤꯗꯧ ꯃꯥꯜꯂꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯂꯧꯒꯦ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯄꯜꯂꯦꯗꯨ ꯇꯠꯈ꯭ꯔꯦ ꯁ꯭ꯋꯤꯇꯤ ꯊꯃꯣꯏꯗ ꯆꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯎꯔꯛꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯗꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯂꯛꯇ꯭ꯔꯦ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯀꯌꯥꯗ ꯋꯥꯅ ꯃꯍꯩ ꯇꯝꯍꯜꯂꯛꯏ ꯆꯥꯎꯔꯒ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯌꯦꯡꯕꯤꯈꯤꯗꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯑꯩꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯈꯪꯉꯦ ꯇꯥꯃꯣꯆꯧꯒ ꯇꯥꯇꯣꯟꯒ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯉꯝꯖꯈꯤꯗꯦ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯟꯖꯗꯨꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯈꯤ ꯇꯥꯃꯣꯆꯧꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯤ ꯏꯅꯝꯃꯒ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯇꯕꯨ ꯃꯃꯥ ꯃꯆꯦ ꯂꯩꯔꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯦ ꯇꯥꯇꯣꯟꯅ ꯃꯦꯟ ꯅꯔꯁ ꯑꯣꯏꯗꯨꯅ ꯁꯤꯖꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯅꯨꯄꯤ ꯊꯤꯔꯒ ꯀꯝꯗꯧꯕ ꯍꯥꯏꯕ ꯉꯝꯗꯦ ꯖꯦꯀꯣꯕꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯗ ꯌꯨꯝꯁꯨ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯖꯦꯀꯣꯕ ꯉꯁꯥꯏꯉꯩ ꯅꯣꯛꯇꯕꯗ ꯅꯣꯛꯂꯛꯏ ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯇꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯦꯇꯣꯟ ꯂꯧꯕ ꯂꯥꯛꯏ ꯇꯣꯟꯅ ꯑꯁ ꯉꯟꯃꯟꯗ꯭ꯔꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯇꯣꯟꯅ ꯑꯟꯇꯤ ꯑꯪꯀꯜ ꯑꯩꯈꯣꯏ ꯖꯦꯀꯣꯕꯁꯨ ꯂꯩ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯦꯔꯤꯅ ꯏꯃꯧ ꯂꯩꯕꯁꯦ ꯑꯅꯥꯕꯒ ꯐꯩꯗ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯖꯦꯀꯣꯕꯅ ꯅꯨꯡꯗꯥꯡꯒꯤꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯁꯨ ꯔꯣꯖꯔꯗ ꯄꯨꯍꯜꯂꯛꯑꯒꯦ ꯑꯪꯀꯜ ꯔꯥꯖꯅ ꯖꯦꯀꯣꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥ ꯍꯣꯏ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯁꯤꯗꯩ ꯂꯩꯔꯒ ꯆꯥꯔꯒꯦ ꯍꯌꯦꯡ ꯍꯜꯂꯗꯣꯏꯅꯤꯅ ꯌꯥꯔꯦꯗ ꯅꯣꯏꯁꯨ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯖꯦꯀꯣꯕꯅ ꯋꯥꯗꯦꯗ ꯑꯪꯀꯜ ꯏꯄꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯇꯣꯟꯅ ꯑꯪꯀꯜ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯊꯣꯡꯂꯨꯔꯒꯦ ꯑꯗꯨꯒ ꯖꯦꯀꯣꯕ ꯔꯣꯖꯔ ꯄꯨꯍꯜꯂꯛꯑꯒꯦ ꯃꯦꯔꯤꯅ ꯍꯣꯏ 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 ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯖꯦꯀꯣꯕꯅ ꯌꯨꯝꯗ ꯄꯣꯊꯥꯍꯧꯕꯅꯤ ꯃꯦꯔꯤꯅ ꯋꯥꯔꯝꯃꯅꯤ ꯏꯆꯥꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯄꯣꯊꯥꯔꯣ ꯅꯪ ꯃꯔꯨꯞ ꯔꯣꯖꯔꯗ ꯄꯤꯔꯛꯑꯣ ꯆꯥꯛꯇꯨꯅ ꯑꯩꯗꯤ ꯏꯃꯧꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯏ ꯂꯩꯔꯒ ꯆꯥꯕ ꯇꯜꯂꯤ ꯔꯥꯖꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯃꯤ ꯑꯉꯥꯡ ꯏꯀꯥꯏꯅꯤꯅꯦ ꯖꯦꯀꯣꯕꯅ ꯁꯤꯗ ꯉꯍꯜꯂꯛꯄ ꯃꯁꯛ ꯐꯖꯕꯤꯗꯣ ꯅꯃꯧꯅꯦ ꯑꯟꯇꯤ ꯃꯦꯔꯤꯅ ꯐꯖꯔꯁꯨ ꯄꯥꯝꯖꯗꯦ ꯏꯆꯥꯇꯣꯟꯗꯩ ꯍꯦꯟꯕ ꯂꯩꯇꯦ ꯖꯦꯀꯣꯕꯅ ꯌꯥꯔꯣꯏꯗ ꯑꯟꯇꯤ ꯑꯩꯈꯣꯏ ꯆꯦꯇꯣꯟꯁꯨ ꯈꯪꯅꯕ ꯂꯩꯖꯕꯅꯤ ꯔꯥꯖꯅ ꯍꯥꯏ ꯃꯦꯔꯤ ꯋꯥꯊꯤ ꯉꯥꯡꯅꯨꯀꯣ ꯅꯆꯥꯅꯁꯨ ꯃꯆꯦꯅꯤ ꯈꯟꯖꯔꯤꯕꯅꯤ ꯏꯆꯥꯇꯣꯟꯅꯁꯨ ꯃꯧꯄꯥꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯚꯥꯞ ꯌꯥꯝ ꯐꯒꯅꯨ ꯑꯔꯦꯝꯕꯗ ꯖꯦꯀꯣꯕ ꯅꯣꯛꯏ ꯐꯔꯦ ꯑꯪꯀꯜ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯦꯛꯀꯦ ꯈꯟꯕꯅꯤ ꯑꯗꯩ ꯏꯃꯥꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯔꯥꯖꯅ ꯍꯣꯏꯗ ꯍꯣꯏꯗ ꯂꯦꯛꯇ꯭ꯔꯁꯨ ꯏꯆꯥ ꯍꯣꯏ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯔꯤꯕꯣ ꯊꯦꯡꯈ꯭ꯔꯅꯤ ꯌꯧꯔꯣ ꯌꯧꯔꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯑꯪꯀꯜ ꯃꯆꯤꯟ ꯃꯧꯄꯥ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯣꯟꯅ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯀꯣꯛꯀꯆꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯀꯌꯥꯝ ꯋꯥꯏ ꯖꯦꯀꯣꯕꯅ ꯇꯣꯟꯅ ꯍꯣ ꯋꯥꯏꯌꯦ ꯋꯥꯏꯌꯦ ꯑꯟꯇꯤꯅ ꯉꯁꯥꯏꯗꯩ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯅꯤ ꯑꯩꯁꯨ ꯂꯩ ꯈꯨꯝꯂꯤꯕꯅꯤ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩꯅꯣ ꯀꯅꯥꯅꯣꯌꯦ ꯑꯩꯅ ꯑꯦꯂꯦꯛꯁꯅꯤ ꯍꯥꯏꯖꯟꯕꯅꯤ ꯑꯦ ꯄꯥꯝꯂꯛꯑꯕꯣ ꯆꯠꯂꯣꯍꯦ ꯉꯝꯅ ꯉꯝꯅꯕ ꯈꯨꯝꯕꯩꯅꯤ ꯀꯥꯏꯗꯩ ꯄꯥꯝꯕꯅꯣ ꯇꯤꯟꯕꯤ ꯍꯧꯔꯦ ꯎꯕꯗ ꯑꯁꯦꯡꯕꯩ ꯗꯥꯏꯂꯤꯁ ꯀꯣꯏꯔꯨ ꯆꯦꯇꯣꯟ ꯑꯩꯅ ꯌꯥꯔꯕꯅꯤ ꯇꯣꯟ ꯁꯥꯎꯔꯒ ꯅꯪ ꯍꯦꯛ ꯀꯣꯏꯔꯨꯔꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕꯗꯤ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯏ ꯇꯣꯟ ꯁꯥꯎꯔꯒ ꯌꯦꯡꯉꯛꯏ ꯅꯨꯄꯥꯗꯨꯅ ꯁꯣꯔꯤ ꯑꯦ ꯁꯣꯝ ꯎꯖꯈ꯭ꯔꯦ ꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩꯃꯥ ꯈꯪꯕꯤꯗ꯭ꯔꯕꯣ ꯑꯩ ꯃꯤꯁ ꯃꯍꯥꯕꯂꯤꯗꯨꯅꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯙꯥꯇꯣꯅꯤꯅꯤ ꯀꯥꯎꯔꯕꯣ ꯇꯣꯟꯅ ꯀꯥꯎꯖꯗꯦ ꯈꯪꯖꯔꯤꯌꯦ ꯑꯗꯣ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀ ꯑꯣ ꯁꯣꯝꯒꯤ ꯕꯤꯑꯦꯐ ꯂꯣ ꯖꯦꯀꯣꯕꯅ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯇꯣꯅꯤꯅ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯈꯪꯗꯕꯩꯅꯤ ꯖꯦꯀꯣꯕꯅ ꯏꯆꯦꯅꯤ ꯀꯩꯅꯣ ꯇꯣꯅꯤꯅ ꯑꯣ ꯑꯗꯣ ꯅꯪ ꯃꯤꯡꯗꯨꯕꯨ ꯇꯣꯟꯅ ꯌꯣꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯧꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯦꯟꯈꯤ ꯇꯣꯟ ꯀꯧꯕꯅꯦ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯤꯅꯦ ꯇꯣꯟ ꯁꯥꯎꯔꯒ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ
ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝꯗꯩ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯂꯒ ꯃꯆꯤꯟ ꯃꯧꯄ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫